Mangam Manipur web series film Pal. Pal haiba web series channel asibu mayamna chungchoi soidana Yening Picture channel da uba phangbigani. Mayamna kawbiroi dabadi adongi maman jamlaba subscribe amasung like and comment. Ho idana. Pakcha bana loy. Khunggang akhoi gi dine khangaba. Mana masing thadana ne. Phasana laigadabani. Mina laik paringai dasu oisoi daba hekta haimi kai haino khangdi mi mina ngang sakpuna amta logdim topa nupi am oiramadi nana khana thodaban magi wangang siga hairo di magi se soidana lesna ga saunara poirangani Ma'am na film asibu yengaga tang topic anu adongi mamal yamlaba like amadi subscribe comment tawbiramu. nang hengai singjan chapase yaurano ai nga sai jo haidoni himala anona ए कई तो बोला ओइ देबा इसा खतंग वा बया ब्रो मागी पांगन से इसा की तमक्तनिया Yening Picture channel asina puthorkadurbasi koi pal khatan nachade koi makhal gi short film kaya aduga web series kaya mathang chungchoi soidana puthokcharkani akoi March tha da chungchoi soidana tangjabi hairiba web series asisu mayamda soidana khudol torokani amuk ke dorzan Sidi nang heksa. Ngo nangi nawang na tawje. Lairik hairaga ne laishu yaudaba kawe. ai phibam sida sakhum changai singan mudo nuai ta tawbani Nangi wadudi ne ngamnaba khumba haiduni. lesna mai singdo ai kan birura Hoi hoi. yarani ai adum Kaidano nang nang musatliduna. isingkan bani kaino Ho isingdo khoi sakhumdai gine kalazu yabani. hoi hoi chapudi manaida noi dai kalleso Masaksiga asina marom henjaning bane. aduga mayamna kawbiroi dabadi film si khak yengaga topigano mayamgi adongi mamal yamlaba like aduga subscribe comment amamamtang koi channel sida pibiramu